ꯌꯦꯟꯖꯥꯡꯁꯦ ꯊꯨꯝꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦꯅꯦ ꯋꯥꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯆꯤꯟꯗ ꯁꯥꯔꯤꯕ ꯀ꯭ꯋꯥꯗꯣ ꯑꯝꯇ ꯑꯣꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀ꯭ꯋꯥꯗꯣ ꯁꯥꯏꯁꯦ ꯍꯥꯏꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯃꯍꯥꯎ ꯂꯧꯃꯤꯟꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯃꯇꯨꯡ ꯑꯃꯅꯤꯗ ꯀꯣꯊꯣꯔꯛꯎꯗꯅ ꯃꯍꯥꯎ ꯇꯪꯕꯗ ꯄꯨꯛ ꯊꯜꯂꯦ ꯑꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯤꯗꯤ ꯍꯥꯎꯏꯅꯦ ꯅꯪ ꯌꯦꯟꯖꯥꯡꯁꯦ ꯑꯗꯨꯅ ꯆꯥꯅꯤꯡꯉꯤꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯀꯣꯊꯔꯛꯀꯦ ꯀꯌꯥ ꯀꯣꯊꯔꯛꯑꯣ ꯍꯥꯏꯅꯣ ꯃꯇꯨꯝ ꯃꯔꯤ ꯃꯉꯥꯗꯪꯒ ꯀꯣꯊꯔꯛꯑꯗꯤ ꯌꯥꯔꯦꯗ ꯈꯪꯉꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯨꯛ ꯊꯟꯅꯕ ꯆꯥꯒꯦꯒ ꯂꯣꯏ ꯀꯣꯊꯕꯤꯔꯒꯦꯗꯅ ꯍꯣꯏꯁꯦ ꯃꯣꯔꯣꯛ ꯀꯩꯀꯥꯗꯤ ꯃꯦꯠꯂꯔꯣꯏꯗ꯭ꯔꯣ ꯅꯪ ꯈꯪꯉꯤꯗꯨꯉꯥꯏ ꯏꯇꯥꯎ ꯑꯩꯗꯤ ꯑꯩꯅ ꯍꯧꯕ ꯉꯁꯤ ꯐꯥꯎꯕꯗ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯁꯤꯗꯕꯨ ꯃꯣꯔꯣꯛ ꯃꯦꯠꯇꯕ ꯌꯥꯎꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯆꯅꯝꯒ ꯁꯤꯡꯒ ꯍꯥꯞꯆꯤꯜꯂꯒ ꯃꯦꯠꯄꯤꯗꯣ ꯍꯣ ꯃꯗꯨꯗꯅꯤ ꯅꯇꯥꯎ ꯑꯩ ꯑꯁꯤ ꯄꯨꯖꯥꯔꯤ ꯑꯣꯏꯕꯤꯌꯨ ꯂꯥꯎ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ ꯑꯦꯟꯁꯥꯡꯒꯤ ꯋꯥꯕꯗꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯊꯣꯡꯉꯒ ꯆꯥꯕ ꯀꯥꯏꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤꯅꯦ ꯑꯩꯒꯤꯗꯤ ꯑꯣ ꯊꯥꯒꯠꯄꯗꯣ ꯁꯔꯒ ꯌꯧꯅ ꯊꯥꯒꯠꯄꯤꯒꯗꯧꯔꯦ ꯁꯦ ꯅꯪ ꯌꯥꯝꯅ ꯉꯥꯡꯒꯗꯧꯔꯕ ꯃꯥꯜꯂꯦ ꯀꯣꯊꯔꯒꯦꯁꯦ ꯆꯥꯔꯣꯁꯦ ꯁꯦ ꯆꯥꯔꯣ ꯑꯗꯣ ꯃꯍꯥꯎ ꯃꯊꯨꯝꯗꯣ ꯊꯨꯝꯅꯝ ꯈꯣꯠꯂꯝꯕ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅꯗꯤ ꯍꯥꯏꯔꯛꯎꯀꯣ ꯑꯅꯤꯔꯛ ꯁꯨꯅ ꯀꯣꯊꯔꯛꯄꯒꯤ ꯋꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯈꯪꯒꯅꯤ ꯍꯟꯗꯛꯇꯤꯅꯦ ꯀ꯭ꯋꯥꯒ ꯂꯣꯏ ꯌꯣꯠꯁꯟꯈ꯭ꯔꯦ ꯍꯣꯏꯃ ꯍꯥꯎꯏꯗꯍꯦ ꯅꯪꯒꯤ ꯃꯇꯣꯡꯁꯦ ꯑꯣ ꯇꯁꯦꯡꯕ ꯍꯥꯎꯕ꯭ꯔꯣ ꯑꯁ ꯍꯥꯎꯏꯕꯨ ꯏꯇꯥꯎ ꯅꯪꯅꯒ ꯎꯁꯣꯞ ꯋꯥꯁꯣꯞ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯒ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯆꯠꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯃꯗꯨꯒꯤ ꯃꯍꯥꯎ ꯇꯪꯈꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯀꯥꯎꯕ ꯑꯃꯇ ꯉꯝꯃꯝꯃꯣꯏꯕꯨ ꯑꯣ ꯅꯇꯥꯠ ꯈꯪꯖꯔꯦ ꯌꯥꯔꯦ ꯏꯇꯥꯎ ꯑꯅꯤꯔꯛ ꯁꯨꯅ ꯀꯣꯊꯕ ꯉꯝꯂꯛꯂꯣꯏꯗꯅ ꯅꯇꯥꯎ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯌꯥꯔꯦꯁꯦ ꯊꯥꯒꯠꯄꯤꯔꯅꯨ ꯌꯥꯔꯦ ꯍꯟꯗꯛꯀꯤ ꯑꯅꯤꯔꯛ ꯁꯨꯅ ꯆꯥꯏꯕ ꯊꯨꯝ ꯑꯁꯦ ꯃꯁꯤꯅ ꯑꯗꯨꯃꯛ ꯊꯥꯡꯗꯕ ꯌꯥꯔꯗꯕꯅꯤ ꯏꯇꯥꯎ ꯃꯗꯨ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣꯀꯣ ꯅꯇꯥꯎ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯛꯂꯒꯦ ꯑꯁ ꯅꯪꯒꯤꯁꯤ ꯉꯁꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯃꯈꯣꯏꯅ ꯆꯥꯅꯤꯡꯗꯕ ꯁꯥ ꯉꯥ ꯊꯣꯡꯉꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯪꯅꯒ ꯊꯣꯡꯉꯒ ꯑꯩꯅ ꯆꯥꯔꯤꯕꯁꯦ ꯑꯗꯨꯕꯨ ꯁꯤꯕꯨ ꯃꯤ ꯈꯪꯕ ꯌꯥꯗꯕ꯭ꯔꯣ ꯏꯇꯥꯎ ꯇꯨꯃꯤꯟ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯄꯥꯕ ꯏꯃꯥ ꯍꯣꯏ ꯇꯥꯔꯒ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯖꯐꯝ ꯏꯂꯩ ꯂꯩꯔꯤꯕꯕ ꯁꯦ ꯃꯅꯝꯁꯤꯒꯤ ꯋꯥꯔꯤꯗꯤ ꯂꯩꯀꯥꯏ ꯌꯨꯝꯂꯣꯟꯅꯕ ꯑꯁꯤꯗꯒꯤꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯄꯥꯎ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯑꯁꯤꯃꯛꯇꯗꯒꯤ ꯑꯃꯨꯛ ꯇꯥꯔꯕꯗꯤ ꯃꯗꯨ ꯐꯖꯗꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯍꯣꯏꯅꯦ ꯅꯣꯏ ꯕꯥꯖꯤꯅꯒ ꯇꯥꯔꯗꯤ ꯊꯨꯅ ꯁꯟꯈꯤꯅꯤꯕ ꯄꯥꯎꯁꯦ ꯑꯣ ꯑꯗꯨꯅꯅꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯇꯥꯁꯤꯟꯒꯗꯧꯔꯤꯕ ꯁꯦ ꯌꯥꯔꯦ ꯆꯥꯕꯗꯤ ꯏꯇꯥꯎ ꯃꯐꯝꯁꯤꯗ ꯆꯥꯔꯨꯁꯤ ꯋꯥꯈꯣꯡꯒꯤ ꯇꯨꯔꯦꯟꯄꯥꯟ ꯃꯈꯣꯡ ꯑꯗꯨꯗ ꯑꯣꯏꯅ ꯐꯝꯂꯒ ꯆꯥꯔꯨꯁꯤ ꯑꯗꯨꯅ ꯐꯅꯤꯁꯦ ꯏꯇꯥꯎ ꯁꯤꯒꯤ ꯇꯦꯡꯀꯣꯠ ꯀꯣꯝꯄꯥꯛ ꯃꯥꯟꯕꯤꯖꯩ ꯁꯤꯗ ꯈꯔ ꯀꯣꯊꯔꯛꯑꯒꯅꯦ ꯃꯅꯤꯡꯗꯦꯗ ꯐꯝꯃꯨꯔꯁꯤ ꯏꯇꯥꯎ ꯑꯗꯣ ꯆꯥꯛꯁꯤꯗꯤ ꯅꯪ ꯄꯥꯏꯔꯛꯎꯀꯣ ꯏꯇꯥꯎ ꯑꯣ ꯄꯥꯏꯔꯒꯦ ꯄꯨꯔ ꯆꯠꯂꯣ ꯏꯁꯤꯡꯒꯥꯁꯦ ꯇꯨꯡꯒꯨꯁꯤꯗ ꯄꯨꯔꯗꯕꯅꯤ ꯁꯤꯕꯨ ꯏꯕꯥꯅꯤꯕꯨ ꯆꯥꯕ ꯉꯝꯒꯗ꯭ꯔꯥꯅꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯒꯅꯅꯦ ꯑꯩ ꯆꯥꯒꯦ ꯑꯩꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦꯕꯨ ꯏꯇꯥꯎ ꯑꯗꯨꯃꯛ ꯆꯥꯕꯤꯌꯨꯁꯤ ꯉꯝꯅꯤ ꯍꯣꯏꯅꯦ ꯉꯝꯒꯅꯤ ꯈꯪꯉꯤꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯁꯤꯗꯤ ꯑꯗꯨ ꯏꯇꯥꯎ ꯁꯤꯕꯨꯗꯤ ꯆꯠꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯁꯤ ꯑꯗꯣ ꯍꯣꯔꯦꯟꯁꯤꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯅꯪꯁꯨ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯀꯩꯗꯧꯁꯤꯒꯦ ꯏꯇꯥꯎ ꯑꯩꯁꯤ ꯏꯇꯥꯎ ꯉꯁꯤꯒꯤ ꯑꯣꯏꯅꯕꯨꯗꯤ ꯏꯇꯥꯎ ꯑꯩꯁꯤ ꯂꯨꯛ ꯑꯁꯤꯕꯨ ꯍꯧꯔꯦ ꯍꯥꯏꯕꯕꯨ ꯅꯇꯥꯎꯗꯤ ꯄꯨꯖꯥꯔꯤ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯕꯅꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯁꯨꯝ ꯑꯩꯅ ꯄꯨꯖꯥꯔꯤ ꯑꯣꯏꯔꯛꯄꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦꯅꯦ ꯏꯇꯥꯎ ꯏꯃꯥꯅꯁꯨ ꯌꯥꯗꯦ ꯕꯥꯖꯤꯅꯁꯨ ꯌꯥꯗꯦ ꯄꯥꯝꯖꯕꯒꯤ ꯑꯗꯨ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯕꯥꯖꯤꯅꯕꯨ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯏꯇꯥꯎ ꯏꯃꯥꯒ ꯕꯥꯖꯤꯒꯅꯗꯤ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕ ꯑꯣꯛ ꯂꯣꯏꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇꯅꯤ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯗ꯭ꯔꯕ ꯑꯗꯨꯅꯤ ꯏꯇꯥꯎ ꯀꯩꯗꯧꯅꯅꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂ ꯀꯩꯗꯧꯅꯗꯣꯏꯅꯣ ꯂꯝ ꯇꯨ ꯊꯣꯛꯇꯅ ꯃꯤ ꯈ꯭ꯋꯥꯏꯒ ꯇꯤꯟꯅꯗꯅ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯅ ꯀꯔꯤ ꯁꯦꯠꯂꯤ ꯆꯥꯔꯤ ꯈꯪꯕ ꯁꯤꯟꯐꯝ ꯑꯃꯈꯛꯅꯤꯅꯦ ꯏꯇꯥꯎ ꯄꯨꯖꯥꯔꯤ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯕꯨ ꯊꯣꯡ ꯊꯥꯛꯇꯅ ꯏꯇꯥꯎꯒꯤ ꯁꯦꯕꯥꯗ ꯄꯦꯟꯕꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯤꯕꯤꯔꯝꯕ ꯕꯣꯔꯁꯤꯡꯗꯨꯅ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯉꯁꯤ ꯅꯣꯛꯅ ꯈꯦꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯉꯤꯁꯦ ꯃꯥꯅꯦ ꯏꯇꯥꯎ ꯆꯨꯝꯃꯦ
ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜ ꯑꯁꯤꯗꯒꯤꯁꯨ ꯄꯨꯖꯥꯔꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯇꯣꯛꯂꯣ ꯇꯣꯛꯂꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯁꯨꯝ ꯏꯟꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯃꯔꯝꯗꯤ ꯂꯝꯀꯣꯏ ꯇꯨꯀꯣꯏ ꯈꯔ ꯈꯔ ꯆꯠꯊꯣꯛꯆꯗꯨꯅ ꯑꯍꯜ ꯂꯃꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯖꯕ ꯐꯪꯂꯤꯕ ꯑꯁꯦ ꯐꯪꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅꯗꯤ ꯃꯗꯨꯗꯕꯨ ꯄꯥꯝꯖꯕꯅꯤ ꯄꯨꯖꯥꯔꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯣꯛꯄ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯃꯤ ꯄꯨꯟꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯄꯥꯝꯃꯤ ꯀꯔꯤ ꯇꯧꯕꯅ ꯐꯒꯅꯤ ꯏꯇꯥꯎ ꯑꯃꯗꯤ ꯂꯩꯌꯦ ꯏꯇꯥꯎ ꯀꯔꯤ ꯅꯪꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯩꯅ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯣ ꯍꯥꯏꯗ ꯍꯥꯟꯅ ꯍꯥꯏꯌꯨꯅꯦ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯁꯨ ꯇꯥꯒꯤ ꯀ꯭ꯔꯨ ꯍꯣꯏ ꯇꯥ ꯅꯨꯡꯖꯥꯎ ꯍꯣꯏꯅ ꯍꯟꯗꯛ ꯆꯠꯄ ꯈꯣꯡꯆꯠꯇ ꯌꯥꯎꯒꯦꯅ ꯈꯜꯂꯤꯕꯅꯤ ꯏꯇꯥꯎ ꯑꯦ ꯇꯥꯀꯤ ꯀ꯭ꯔꯨ ꯍꯣꯏꯅ ꯀꯔꯤ ꯈꯣꯡꯆꯠ ꯏꯇꯥꯎꯕꯤ ꯑꯇꯩ ꯅꯠꯇꯦꯗ ꯈꯨꯅꯨ ꯇꯨꯅꯕ ꯌꯦꯟ ꯇꯨꯅꯕ ꯃꯔꯛꯇꯨꯗ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯁꯟ ꯄꯨꯗꯨꯅ ꯁꯟ ꯂꯂꯣꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯀꯔꯤ ꯁꯟ ꯂꯂꯣꯟꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯣ ꯁꯟ ꯂꯂꯣꯟꯕ ꯆꯠꯄ ꯑꯁꯤꯁꯨ ꯁꯟ ꯑꯗꯨꯕꯨ ꯌꯣꯟꯕꯗ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯇꯧꯒꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯁꯨ ꯃꯤ ꯊꯦꯡꯅꯕ ꯃꯈꯜ ꯑꯃꯅꯤ ꯇꯥꯎꯕꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯗꯗꯤ ꯁꯪꯁꯥꯔꯒꯤ ꯇꯤꯂꯝ ꯂꯥꯏꯔꯝ ꯄꯥꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯊꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯋꯥ ꯉꯥꯡꯕꯗ ꯏꯁꯤꯡ ꯂꯤꯠꯇ꯭ꯔꯕ ꯃꯤꯠꯅ ꯊꯛ ꯌꯦꯡꯕꯗ ꯀꯔꯤꯅꯣ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯈꯪꯕ ꯉꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯦ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯁꯤꯟꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕꯗ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤꯅꯦ ꯇꯥꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯇꯝꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯒꯗ꯭ꯔ ꯃꯔꯣ ꯍꯥꯏ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯅꯪ ꯑꯍꯜ ꯂꯃꯟ ꯂꯩꯀꯥꯏꯒꯤ ꯄꯤꯛꯏꯉꯩꯗ ꯑꯍꯟꯁꯤꯡꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯨꯅꯦ ꯁꯟ ꯊꯨꯅꯕꯁꯤꯡꯁꯤ ꯂꯝ ꯇꯤꯟꯁꯤꯜꯍꯟꯕꯒꯤ ꯃꯇ꯭ꯔꯥ ꯄꯥꯏꯗꯨꯅ ꯂꯝꯁꯤꯡ ꯑꯁꯤ ꯁꯟ ꯑꯗꯨ ꯍꯨꯔꯕ ꯃꯇꯨꯡ ꯅꯛꯅ ꯅꯛꯅ ꯁꯝꯖꯤꯜꯂꯒ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯅꯤ ꯍꯥꯏꯅꯔꯤꯕꯗꯣ ꯏꯇꯥꯎ ꯑꯣ ꯃꯃꯥꯡꯉꯩ ꯅꯪ ꯑꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯐꯝꯂꯤꯀꯥꯟꯗ ꯇꯥꯇꯣꯃꯥꯅ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯗꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯟ ꯂꯂꯣꯟꯕꯒꯤ ꯃꯍꯩ ꯑꯁꯤ ꯇꯥꯇꯣꯃꯥꯜꯕꯨ ꯗꯔꯀꯥꯔ ꯇꯥꯒꯗ꯭ꯔꯥ ꯇꯥꯎꯕꯤ ꯁꯟ ꯂꯂꯣꯟꯕ ꯁꯟ ꯊꯧꯔꯤ ꯅꯥꯟꯅ ꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯁꯨ ꯂꯩꯔꯤꯌꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯕꯨ ꯃꯗꯨꯒꯨꯝꯕ ꯃꯤꯕꯨ ꯂꯩꯕ꯭ꯔꯥꯅꯤ ꯏꯇꯥꯎ ꯑꯣ ꯅꯠꯇꯦ ꯆꯤꯟꯅꯒ ꯄꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯂꯨꯕꯖꯥꯠꯅꯣꯅꯦ ꯐꯔꯦꯁꯦ ꯃꯁꯤꯁꯦ ꯈꯟꯅꯗꯅ ꯀꯨꯏꯅꯕꯅꯤ ꯅꯪꯁꯨ ꯀꯣꯛ ꯉꯥꯎꯔꯅꯤ ꯏꯇꯥꯎ ꯑꯗꯨꯅꯅꯦ ꯇꯥꯀꯤ ꯀ꯭ꯔꯨ ꯍꯣꯏ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕꯗ ꯂꯣꯏꯅ ꯈꯪꯒꯗꯧꯅꯤꯅꯦ ꯏꯇꯥꯎ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯨ ꯑꯃꯠꯇ ꯁꯤꯊꯗꯅ ꯈꯪꯒꯗꯕꯅꯤ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯏꯇꯥꯎ ꯁꯟ ꯂꯂꯣꯟꯕꯗꯨ ꯄꯥꯝꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯥꯀꯤ ꯀ꯭ꯔꯨꯗꯣ ꯌꯥꯝ ꯍꯩꯅꯗꯦꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯋꯦꯕ ꯇꯥꯀꯤ ꯀ꯭ꯔꯨꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯪꯂꯨꯕꯗ ꯃꯥꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕꯤꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯑꯣ ꯈꯪꯅꯗꯕꯩꯅꯤ ꯏꯇꯥꯎ ꯈꯪꯅꯔꯀꯥꯟꯗꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯇꯥꯀꯤ ꯀ꯭ꯔꯨꯁꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯣꯏꯅꯗꯕꯒꯦ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯇꯥꯎ ꯏꯇꯥꯎꯅꯕꯨ ꯍꯦꯛ ꯌꯥꯎꯒꯦ ꯍꯥꯏꯔꯕ ꯏꯇꯥꯎꯗꯤ ꯍꯥꯟꯅꯒꯤ ꯁꯤꯟꯐꯝꯁꯨ ꯄꯨꯖꯥꯔꯤ ꯃꯃꯤꯡ ꯆꯠꯄꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡ ꯈꯣꯡꯆꯠꯇꯨꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯑꯍꯤꯡ ꯌꯥꯔꯛꯄ ꯃꯇꯝꯗ ꯏꯇꯥꯎꯅ ꯊꯣꯡꯉꯒ ꯑꯩꯈꯣꯏꯕꯨ ꯄꯣꯊꯥꯍꯜꯂꯕꯗꯤ ꯀꯔꯤꯒꯤ ꯄꯦꯜꯂꯣꯏꯗꯧꯔꯤꯕꯅꯣ ꯄꯩꯁꯥꯗ ꯖꯣꯝ ꯄꯤꯊꯔꯛꯑꯗꯕꯅꯤꯅꯦ ꯏꯇꯥꯎ ꯑꯣ ꯌꯥꯔꯦ ꯇꯥꯀꯤ ꯀ꯭ꯔꯨꯗꯣ ꯆꯥꯛ ꯍꯦꯛꯇꯣꯛꯄꯒ ꯎꯅꯔꯨꯔꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯪꯊꯥ ꯊꯥꯒꯠꯄꯤꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯇꯧꯔꯛꯀꯅꯨꯍꯦ ꯏꯇꯥꯎ ꯑꯩ ꯏꯀꯥꯏꯖꯩꯌꯦꯕ ꯃꯥꯒꯤ ꯐꯅꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯔꯒ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅꯦꯁꯦ ꯑꯣ ꯁꯥꯎꯕ ꯅꯠꯇꯤꯌꯦ ꯍꯔꯥꯎꯔꯤꯅꯤꯅꯦ ꯑꯩꯗꯤ ꯑꯗꯨꯗ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯈꯔ ꯌꯦꯡꯕꯤꯌꯣ ꯍꯥꯏꯖꯕꯅꯤꯗ ꯍꯣ ꯈꯪꯉꯤꯗ ꯐꯔꯦꯁꯦ ꯅꯪꯅꯕꯨ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯐꯔꯦ ꯌꯨꯝ ꯆꯪꯉꯣ ꯆꯥꯛ ꯆꯥꯊꯣꯔꯛꯑꯣ ꯏꯇꯥꯎ ꯑꯩꯁꯨ ꯄꯠ ꯆꯪꯉꯒ ꯆꯥꯊꯣꯛꯑꯔꯒꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯏꯇꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯂꯪꯐꯩ ꯆꯠꯄ ꯑꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯂꯪꯐꯩ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯅꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯋꯥꯈꯣꯡꯗ ꯄꯨꯊꯔꯒ ꯆꯥꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯌꯨꯝ ꯆꯠꯂꯒ ꯆꯥꯅꯔꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯕꯨꯛ ꯐꯠꯇ ꯂꯝꯆꯠ ꯇꯧꯔꯛꯀꯗꯨꯅꯦ ꯍꯩꯃ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦꯗꯅ ꯏꯇꯥꯎ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯁꯤꯕꯨ ꯀꯥꯎꯏ ꯑꯣꯟꯊꯣꯛꯄ ꯃꯤ ꯑꯗꯨ ꯍꯣꯏꯗ ꯑꯩꯅ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯕꯥꯂꯣꯍꯦ ꯏꯇꯥꯎ ꯅꯪꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯁꯤꯗꯤꯀꯣ ꯑꯉꯛꯄꯅꯤꯍꯦ ꯇꯥꯀꯤ ꯀ꯭ꯔꯨꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯁꯟ ꯂꯂꯣꯟꯕꯗꯨ ꯃꯀꯣꯛ ꯑꯣꯏꯈꯤꯅꯤꯀꯣ
바지. 바지. 따디 바지. 근데 놈이나 와돈 가랑sak 여러까지도 많이 뜸먹을 레이지. 바지. 아이, 까이노, 꿀꺽거리다. 머빠 놈도 독비로 오게 되게 바지. 아, 정호시다. 하이도도, 하이올라. 바지. 아이, 톡라바니네 이몽도 못 상보다 통신 간절락봐도 농아디 떠오니봐. 근데 독비로 오게 되게 바지. 떠오르던 시기니 밤사지. 그땅 독비로 바지시. 아이, 티행아버니. 까다이 새끼 하이리브노. 아유, 앙암시다봐. 바지. 아이디, 응아랑스 바지다. 바지나 팅나 할락봐도 하이브 거울아버니. 바지. 아이세. 아이, 거기 군돈기 어왕을까이기 다크 크루도. 마가 앙오과 거에니시. 바지. 살롤란 보이나 살라게나 하이나리 바지. 바지나 부자리 수야드라바 두다. 아이, 나잖아. 빠넥도 홍독샤바니드나. 바지. 어두 나사도 야이파만 걸 엄청 비나비오드나. 바지부 꼭 독셔리바니. 거리야. 살랄론마. 호이니 바지. 하하하하. 하이. 넌뭐 살랄롤하게 하이리브라니붕어. 쉬. 하라오드나 가지다 우리. 이네 부자리에시 뭐니 아무도 다독 응자니고. 하이. 살랄론 바드디. 넌 바지나 톡나 밤새그라고 신품이니 뭐. 호이니 바지. 바지게 엄마디 이마게 밤바도 마사이네 퉁알라게 해다나 판니 좀 독사라바니드나. 하. 넌디 살랄론 그대로 시에도돼. 시엔디키 아쌍니붕어. 바지. nga랑 이따 엉엉나 할빛 저락바 하이란 바다디 루파 리싱 홈푸 홈분드라 묵바 이라가 바디 바지 루파 리싱 홈푸 홈드라드부 바지 그때 레게 들어. 아이, 난 이몽 시기 피범 강더미라. 까이기노, 낭나 이몽 시기 피범 미행터나 아이고 내가 나 찐는 따양따양나 리싱 부흠드라 가이리시보. 아이, 넌 뭐 샤샤와 해보라. 바지디 미나 시엘 부살락바 야바 타박 부자리 잘라수 아두 샷간우 헥타마 하이. 아두가 호지나 뭐 부자리다기 땡땡 팡락바 아두수 바지가 이마가나 상대나 마치마치 때록 톡비. 아두가 호지나 뭐 센펌칭도 아무탈 레이트라칸다. 나사나 쏙야나 타와 야오나 톡세락라가 아둥바 미기 통나 한다바다 바지에 등 떡비라카누고. 아사 이몽나 뚱먹을 레이 톡기자니. 에헤. 아이, 부자리 왜부다기? 유 덕실락드나. 유 헨멍 엄다드나. 레이까이 시다기 시그레부시 무신기 아디 쇼래. 예. 거리는 바지네 유가 못반비리 이드나. 에이, 부자리 왜부지 능 바지니 함나 빰디니 붕어. 오, 아두부 나사디 탁브라바. 까이노 바지나 하이비두보. 에, 야데. 아두디 파샤 홈푸 홈드라도 비로드나. 아두디 껌동니 떠오르시네. 아이디 강디 고바지. 바지게 이마가나 TV가 다바니. 나사 부자리기 신품 맞으셔 아무수 다독비래. 아두가 호직나 파샤 레이티. 아이디 야로 고바지. 아이디 이몽가 뚱마가 톡 라운 힙버가 레이 톡크라바디 바지게 이마가 갔더니 고와져 되제. 붕어, 춤더러. 한덕기 공샷 아시디 나하기수 아한바니나. 살랄론 바이비도 까리노도 하나 강나 보인 락사라기 에드나 능 따기 그로이다 하이로. 이빠나수 마코니 야락드라바디 하이르가 로이레드나. 까다이다 기누다 바지나 하이비리고 아두부 까리노 하이바니다. 에, 아두 애가나 또. 바지, 오해게 다 보아몽 앙나시고. 나사나 탱나가 들이부 따게 그로 해봐도 모두 아이나 꽈이다기 하이나다바 미삭네. 아두부 바지나 빠메 하이버기에도 망원다 셀라가 하이제로기 하이버기 완. 아두 바지나 통톡바 모랑모랑 강다바. 아이야 하이나들이다 바지. 까다이다 너무 셀라가 아이 랑파이 레기니고 바지. 염다가 쏙나 할락샤로에. 아이나 하이리도 떠오르세. 이붕어, 셋부부 여러분이네. 나하기수 서록 소이드네 통하다바니. 에이, 빵가누네. 혹시 찰랄롤리브니나 떠오리고 뭐 고이싱도 아한마 공쳤다 시엘부 독봉놈 기다바 미워잉 악단이네. 오 아두부 바지 아이는 까람나 하이로가 더우나 합니다. 따길구가 아이가 하나 강나바 수났대. 아두 기수 마탁다 마시 하이나바 셀루기 하이바 미꾸 바시다 뭐 바지 아두 야로이다 뭐 와니 하이바니. 바지는 셀루리 칼로 모두 수나사 아이기 까이피로 콩가 더리바. 낭나 사트리바기 아한 보이바기 간진다네 떠오린.
ꯃꯈꯣꯏꯅ ꯍꯦꯟꯅ ꯍꯥꯟꯅ ꯈꯪꯗꯅ ꯂꯩꯔꯕ ꯄꯣꯠꯅꯤ ꯏꯕꯨꯡꯉꯣ. ꯕꯥꯖꯤ ꯑꯗꯨꯕꯨꯕ ꯑꯩꯁꯤ ꯃꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯩꯅ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯣꯏꯗ꯭ꯔꯕ? ꯊꯣꯛꯑꯦ. ꯏꯕꯨꯡꯉꯣ, ꯁꯦ ꯉꯥꯡꯅꯗꯅ ꯂꯩꯔꯅꯨ. ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯦ. ꯅꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯒꯅꯦ ꯊꯣꯛꯈꯤꯅꯕ ꯇꯧꯔꯣ. ꯌꯥꯔꯦ, ꯃꯅꯝꯒ ꯑꯃꯠꯇ ꯅꯝꯍꯜꯂꯔꯣꯏ. ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯏꯃꯥ ꯊꯣꯛꯄ ꯑꯃꯨꯛ ꯉꯥꯡꯀꯅꯤ. ꯕꯥꯖꯤꯒꯤ ꯋꯥꯐꯥꯎ ꯇꯥꯕ ꯉꯝꯗ꯭ꯔꯤꯀꯥꯟꯁꯤꯗ. ꯍꯩ, ꯆꯥꯏꯕꯤ. ꯕꯥꯖꯤ, ꯑꯩ ꯆꯠꯂꯒꯦꯕ ꯁꯤ. ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ. ꯑꯁ, ꯅꯪ ꯍꯦꯟꯖꯥꯡ ꯊꯣꯡꯅꯤ ꯇꯧꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯠꯇꯤ ꯀꯜꯂꯤꯗ ꯏꯇꯥꯎ. ꯏꯇꯥꯎ, ꯅꯪꯁꯨ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯐꯤ ꯑꯗꯨ ꯀꯣꯛ ꯂꯧꯊꯣꯛꯑꯒ ꯈꯟꯕꯤꯔꯛꯄꯗꯤ ꯌꯥꯏꯗꯅ. ꯑꯁ, ꯕꯦꯔꯥꯅꯤꯍꯦ. ꯇꯥꯀꯤ ꯀ꯭ꯔꯨ ꯑꯣꯏꯁꯤꯗꯤꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤꯡꯁꯤꯕꯨ ꯍꯥꯏꯐꯦꯠꯇꯁꯨ ꯆꯪꯉꯛꯑꯒ ꯑꯋꯥꯠꯄ ꯍꯪꯉꯛꯄꯗꯤ ꯌꯥꯏꯕ. ꯑꯣ, ꯆꯪꯉꯛꯑꯔꯣꯏ. ꯃꯈꯣꯏꯗꯤ ꯃꯀꯣꯛꯅꯦꯅ ꯃꯨꯛꯇꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯕꯅꯤ. ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯏꯇꯥꯎ? ꯅꯪ ꯑꯩꯅ ꯆꯪꯂꯒ ꯍꯥꯏꯖꯔꯨꯒ ꯌꯥꯎꯖꯔꯤꯕꯅꯤꯗꯅ. ꯃꯗꯨꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯍꯪꯂꯨꯒꯗꯧꯔꯤꯒꯦ? ꯑꯗꯨꯁꯨ ꯏꯇꯥꯎ, ꯍꯥꯏꯐꯦꯠꯇꯤ ꯆꯪꯉꯛꯑꯒ ꯃꯇꯦꯡ ꯈꯔꯗꯤ ꯇꯧꯅꯕ ꯌꯥꯏꯗꯅ. ꯈꯪꯗ꯭ꯔꯦꯗ ꯃꯔꯨꯞ, ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ? ꯅꯪꯕꯨ ꯁꯣꯏꯔꯤꯕ ꯇꯤꯜꯍꯧ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯁꯣꯏꯁꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯅꯇꯥꯎ ꯑꯩꯍꯥꯛꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕ, ꯄꯣꯊꯥꯅꯤꯡꯉꯕꯅꯤꯅꯦ ꯃꯔꯨꯞ. ꯍꯣꯏꯁꯦ, ꯁꯣꯏꯔꯛꯀꯦꯁꯦ. ꯑꯗꯣ ꯇꯤꯜꯍꯧꯗꯤ ꯀꯌꯥꯝ ꯆꯪꯒꯅꯤ? ꯑꯃꯅꯤꯗ ꯁꯣꯏꯔꯒ ꯇꯣꯛꯑꯁꯤꯗ. ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯒꯅꯤ. ꯍꯣꯏ, ꯐꯔꯦ. ꯑꯗꯣ ꯅꯪꯕꯣ ꯁꯤꯒꯤ ꯁꯟ ꯂꯂꯣꯟꯕꯒꯤ ꯁꯤꯟꯐꯝꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯇꯥꯎ? ꯀꯔꯤꯕꯨ ꯈꯨꯝꯒꯗꯣꯏꯅꯣ ꯃꯔꯨꯞ? ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡ ꯍꯟꯇꯣꯛ ꯐꯔꯛ ꯇꯥꯏ, ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯂꯩꯔꯕꯅꯤꯅꯦ. ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯁꯤꯟꯐꯝꯁꯤ ꯆꯥꯟꯅꯗ꯭ꯔꯦ ꯁꯤꯅꯤꯅꯦ. ꯑꯗꯨ ꯏꯇꯥꯎꯗꯤ ꯀꯔꯝ ꯈꯟꯕꯤꯔꯤꯒꯦ? ꯑꯩꯒꯤꯕꯨꯗꯤ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯦꯅ ꯈꯜꯂꯤꯗ ꯏꯇꯥꯎ. ꯂꯩꯇꯕꯒꯤꯕꯨꯗꯤ ꯃꯔꯨꯞ ꯑꯩꯁꯨ ꯌꯥꯝꯅ ꯂꯩꯇꯦ. ꯑꯗꯨꯕꯨ ꯕꯥꯖꯤ ꯑꯃꯗꯤ ꯏꯃꯥꯒꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯅꯤꯡꯉꯤ. ꯂꯨꯔꯤꯕꯅ ꯋꯥꯈꯜ ꯑꯁꯤꯗ ꯏꯆꯪ ꯆꯪꯉꯨ ꯌꯥꯗꯅ ꯄꯨꯛꯅꯤꯡ ꯊꯧꯔꯥꯡꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ. ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯏꯇꯥꯎ. ꯆꯠꯂꯤꯕꯁꯤꯁꯨꯅꯦ ꯄꯩꯁꯥꯅꯤ. ꯏꯇꯥꯎꯒꯤ ꯁꯤꯟꯐꯝꯗꯨꯁꯨ ꯄꯩꯁꯥꯅꯤ. ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦꯗ ꯏꯇꯥꯎ. ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯕ. ꯃꯗꯨꯗ ꯋꯥꯈꯜ ꯑꯁꯤꯅ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯏꯆꯨꯟ ꯆꯨꯁꯅꯧ, ꯏꯆꯥꯟ ꯆꯥꯟꯅꯧ ꯍꯥꯏꯕ ꯑꯁꯤ ꯉꯝꯗꯕ ꯑꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯤꯕ ꯑꯁꯤ. ꯉꯔꯥꯡꯁꯨ ꯑꯩꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ. ꯆꯨꯝꯃꯦ ꯏꯇꯥꯎ. ꯏꯇꯥꯎꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝꯗꯤ ꯄꯨꯖꯥꯔꯤꯁꯤꯅꯤ. ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯆꯩꯗꯒꯤ ꯑꯃꯨꯛ ꯉꯁꯤꯗꯤ ꯏꯇꯥꯎ ꯁꯟ ꯂꯂꯣꯟꯕꯒꯤ ꯁꯤꯟꯐꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦꯗꯣ. ꯑꯗꯨꯕꯨꯅꯤ ꯏꯇꯥꯎ, ꯅꯇꯥꯎꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯇꯥꯎꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯕ, ꯏꯇꯥꯎꯅ ꯄꯦꯟꯖꯕ ꯁꯤꯟꯐꯝꯗꯣ ꯃꯗꯨꯗ ꯑꯃꯨꯛ ꯈꯣꯡꯗꯥꯕ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤꯗ. ꯃꯔꯨꯞꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ. ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ. ꯌꯨꯝꯍꯣꯡ ꯇꯣꯏꯔꯒ ꯂꯥꯏꯔ ꯇꯥꯜꯂꯤ ꯍꯥꯏꯕꯗꯣ ꯅꯇꯥꯎ ꯑꯩꯉꯣꯟꯗ ꯊꯣꯛꯂꯗ꯭ꯔꯥ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯕꯥꯖꯤꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ. ꯑꯗꯨ ꯏꯇꯥꯎ, ꯕꯥꯖꯤꯅꯕꯨ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯃꯈꯣꯏꯅꯕꯨ ꯌꯥꯅꯤꯡꯍꯧꯕ꯭ꯔꯣ ꯏꯇꯥꯎ? ꯕꯥꯖꯤꯒꯤ ꯋꯥꯗꯤ ꯃꯆꯥ ꯑꯩꯅ ꯁꯟ ꯂꯂꯣꯟꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯍꯧꯏ. ꯑꯣ. ꯏꯇꯥꯎ, ꯕꯥꯖꯤ ꯑꯃꯗꯤ ꯏꯃꯥꯒꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯑꯁꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯥꯀꯦ ꯀ꯭ꯔꯨꯒ ꯂꯣꯏꯅꯔꯗꯨꯅ ꯑꯗꯨꯃꯛ ꯆꯠꯆꯅꯤꯡꯉꯤ. ꯈꯜꯂꯛꯂꯤꯕ ꯅꯨꯡꯒꯤ ꯋꯥꯈꯜ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯄꯨꯖꯥꯔꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯇꯠꯇꯅ ꯀꯧꯔꯤ. ꯌꯨꯝꯍꯣꯡ ꯇꯣꯏꯔꯒ ꯂꯥꯏꯔ ꯇꯥꯜꯂꯤ ꯍꯥꯏꯕ ꯑꯍꯟꯁꯤꯡꯒꯤ ꯄꯥꯎꯔꯧ ꯑꯗꯨꯅ ꯅꯥꯄ ꯑꯁꯤꯗ ꯁꯤꯡꯖꯥ ꯌꯩꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯑꯩꯅ ꯊꯃꯣꯏ ꯑꯁꯤꯕꯨ ꯆꯥꯛꯂꯤꯕ ꯑꯁꯤ. ꯏꯇꯥꯎ, ꯅꯇꯥꯎꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ. ꯑꯩ ꯀꯔꯤꯅ ꯐꯒꯅꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯋꯥꯈꯜ ꯑꯁꯦ ꯆꯣꯏꯖꯥꯏꯅꯤꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦꯅꯦ ꯃꯔꯨꯞ. ꯁꯦ ꯏꯇꯥꯎ, ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ. ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯅꯨꯃꯤꯠ 6-4 ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯌꯧꯔꯅꯤꯗ. ꯍꯟꯗꯛꯇꯤ ꯇꯥꯀꯦ ꯀ꯭ꯔꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯁꯦ ꯑꯕꯤꯗꯥꯁ ꯂꯩꯕꯥꯛꯇꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ. ꯀꯔꯤ? ꯑꯕꯤꯗꯥꯁ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯤꯡꯊꯤꯖꯩ? ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ. ꯑꯕꯤꯗꯥꯁ ꯂꯩꯕꯥꯛꯇꯒ ꯄꯨꯖꯥꯔꯤ ꯑꯣꯏꯅꯒ ꯂꯦꯜꯂꯕꯗꯤ ꯏꯇꯥꯎꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯦꯟꯒꯅꯤꯗꯣ. ꯅꯠꯇꯤꯌꯦ. ꯑꯕꯤꯗꯥꯁ ꯂꯩꯕꯥꯛꯇꯗꯤꯅꯦ ꯄꯨꯖꯥꯔꯤꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯛ ꯋꯥꯡꯅ ꯊꯝꯃꯤꯅ ꯍꯥꯏ ꯏꯇꯥꯎ. ꯏꯇꯥꯎꯒꯤꯁꯦ ꯃꯇꯥꯎ ꯑꯩꯕꯨ ꯑꯋꯥꯕ ꯀꯣꯛꯅꯕ ꯑꯗꯨꯛ ꯍꯥꯏꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯍꯣꯏꯗ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏꯗ. ꯑꯣ, ꯑꯗꯨꯕꯨꯗꯤ ꯏꯇꯥꯎꯗꯤ
matam laiba kibikta matao aigi haraw nungay na mata sinbibanida. Adunabu, itaw nga satpa hiram masida ay sulakliban. Adubo, ay nga sibulan mga mga tabamandri maro. Itaw, ay nga sida ibani lona iyong may kay pangkasira. Karino itaw? Ahing sida ba? Asing man maro. Ay, iyong may kay iyam na pangling. Ay, sinpam masibu ko hinapang-sang na laibay ba to? Nataway hitamo na aduk yasaningdri. Karam tawa ni. Abidas lebak yawningdra ba itaw? Abidas haiba laibak adubudi. Punsidasu ay hak satki kalabasu lamba panglaroidaban. Adubu maro. Ay, asum taw na di eh. Abidas laibak yawang ngangga mamandri. Maro. Abidas laibak adubu yawrabasu. Ay, pujari hisinpam masimakta ay abidas laibak adubu yawsaning. Itaw na saningmudo. Ay sukangisi. Adubu 혹시 ahingni. Mataw karam ni itaw na hanggadoribano. Hanbagibidi itaw. Lambisi. Nongmagi lambini. Halogi harabadi. Haujikpudi matang charibani itaw. Adubu karigumba aikhoinina halle khalasi. Taki kruna aikhoinidabu kamtorokba. Itaw, aikhoini hanmagi wainate. Nataw na haribsi. Itaw na aki akhang laitana. Khudong thiba mata laitana. Yawgadaba lambi ida. Madugi hawrokphamda phaw nataw na thingadoribani itaw. Oh. Itaw nga aibu thilamlaga. Itaw nga adumak sinpham masida leihogaba. Madusu kaide. Nataw aisu onthokna di sinpham masibu pamjabani. Adubu nunggi thamoina aduk yadabana. Ay, hallaka haijabani. Yamna nungaijali maro. Adudi luk asibu loiramlaga nataw ayakpu thinbiba yagadra. Phare. Itaw, se, pabalo selasi se. Adudugane, taake kruwe khangdringayda ibani hankinaba tawrasi. Adudi maro. Ay, loisanaba ay thunaba honageko. Hoisi itaw. Aluga to ay khilagisi. Itaw, masising ase ayna loina tawrake. Do taake kru hoidibu haipet aswai phaw koiraga itaw ni yengbirakero. Adugi hibdi kasu khalunda itaw. Saksi pijaro matungda makoina nungaina tumkhrakanda ekoi setladabani. Hoi itaw. Adum nekta tawrasi. Itaw, taake kruoido pajana tumhaure. Makoy lakminaba nipa ani yumdusu nakudana hawdokpaga tadagai loina linawre itaw. Itaw ma chatpagi matamde hawjikse chap charabani itaw. Achumrani maro. Marupu akoibaduda ani ahumlakti yengbirakabra. Yengabani ani humdaga nate. Manaktuda changdana ningthini yengaga laabani ne itaw. Oh. Adu werabadi maro. Oi, masida lairi. Maro, chalase. Ay, piye singtang yansilake. Maro, lao, konglay tusi. Adubo, horen taake kruna aibo hanglabadi itaw na kari kongkaba. Itaw, adugidi karisu khalunda. Tolendo, chak tuoga aswaida phamogani. Leiramdredana kok hairaga lore kedoroga itaw. Madum nekta kumbiro maro. Lao, konglay turasi. Hoi, phare maro, chalasi. Itaw, mafam si yawrabadi yum taba lambi soidana phangani. Mafam mahangsida uriba chingjawse. Masida uriba lambi likhulasida adum kaw itaw. Asum wamga sinkhongdi yawraba matungda tawlen khullaidana itaw nga soidana phangani. Khulladugi miyoising miyok mishan yamna phabani itaw. Aikhoigi khulladugi ming palladuna khudong thiba taroidaba anganba lambi makak piyudana makhoida hayo. Itawgi lambi soidana taklani. Maro, yamna nungaire maro. Marupna asumna mating pangbiba ase nataw na punsi chuppagi oina kawsar. Chaloda maro. Asengmani maro. Asuk chiraga tanja asida marupna mating pangbiba ase masimuk hainingay laita na penjaba nataw ay hitamoy asida amabuk laita. Maro, adudi maro. Ay chalagi ko. Maro, ay chalagi ko maro. Hoy, maro, chalo.
ꯑꯗꯨ ꯃꯔꯨꯞꯁꯨ ꯑꯕꯤꯗꯥꯁꯀꯤ ꯅꯤꯡꯊꯧꯅ ꯈꯪꯕ ꯉꯝꯕ ꯄꯨꯖꯥꯔꯤ ꯑꯃꯈꯛ ꯑꯣꯏꯔꯧꯀꯣ ꯃꯔꯨꯞ ꯅꯇꯥꯎ ꯑꯕꯤꯗꯥꯁꯇ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦꯀꯣ ꯃꯔꯨꯞ ꯁꯣꯏꯗꯅ ꯑꯣꯏꯖꯒꯦ ꯅꯇꯥꯎ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯔꯨꯞꯁꯨ ꯑꯕꯤꯗꯥꯁꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯆꯧꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒ ꯂꯩꯕꯤꯔꯝꯃꯨꯀꯣ ꯃꯔꯨꯞ ꯑꯣꯏꯖꯔꯒꯦ ꯃꯔꯨꯞ